अहानबदा मरुअबा पाउ पिजरी चाही मरफू हेलबा अहल लिसिंग कुनमंगा रोमदा थागी पेंशन ओइना हानगी सेनफमदगी हेंगतलगा लुपा लिसिंग अममम पीरगनी हाइना मणिपुरी चीफ मिनिस्टर एन बिरेना लाउथोखरे अहल ओइरबा ममा मपाबु युमदा निंगथिना थंबगी महुता अहल ओइरबा सिंगी लेफम युम सिंगदा थमजिनबा अफबा खुदम नत्ते हाइना एमपी महाराजा लेसेंबसना जावबना फुंदोखरे Regional Institute of Medical Sciences Imphal da Nongna Saba Phamung Yangkhai Leba COVID Care Infectious Disease Center COVID Care Private Ward Hangdokre Amadi India da haukiyo pung kun mari da nongna COVID-19 positive oiba mioi listing ahomga jani pal supna manga thingnakre mioi kun taruk na laikhitre Kurumzari, PONYTV na pizaba numidang wairamgi Manipuri pau midiyang tabiri basingbu Jennifer Sharma na taram nokjari. Hobzik pau sandok na pizari. Chahi marfu helaba ahal lising kun mga romda thagi pension oina hanagi senfam dagi hengatlaga lupa lising amamam pirogani haina Manipuri Chief Minister N Birena Fungdokre. Wafum asi ngasi Social Welfare Department na sinduna konung mamangda laiba ibo yaima sumang lila sanglenda the resilience and contribution of older women haba timda pangthokiba International Day of Older Persons lising ani kuni thogi thoramda fungdokibani thoram aduda Social Welfare Minister Haikam Dingo Health and Family Welfare Minister Dr. Sapam Ranjan Social Welfare ki Director Ngangom Uttam Department ki atay atopa official sing amadi ahal oiraba oirabi kayana saruk yakhi Chief Minister N Birena Hai Kunai asida haurak liba macha singna ahal oiraba mama mapabu kon sinduna thambagi mahutta ole chomda thambagi chanabi ama lakliba asi afaba kudam natte ahal lamanda chatkadaba thaugalon hauna lon chatkai tharapagi mami amasu chauna tarakliba asi matam lairingai da semdok hoba chumgani macha oibesingna pokchaba mama mapa na piramliba yum inkholda kon sinduna thamlaga makhoigi thaugal tawba haiba asi mioibagi khwaidigi chawraba thaugaloni haina makhataki Chief Minister na lamdam asida ole chomgi masing hengalakliba asi pukning thogate hairaduna laingak asna lakliba ningtham mifamda hana lairamliba hallaman sing tathi tawoina tawdana ba ek asi lamdam asiga chunaba mawngda semdoklaga macha oibesingna hal oiraba mama mapabu tan thokna bhonarapada mama mapa oibesingna makhoigi law inkhol amadi atai lanthum amuk hana lawsinba yabagi pambai ama hapna ba khonaragani haina haiki Tati tahu ini tu buat khotba, ada lagi adu ya, ada buat khotba. Adu tu, madu dah kita Manipur dah tahu ribu thoi buat konsep kita sana buat pada lagi. Amendment nam kita buat terkali. Madu ki amendment tu, ekoi hendak kita tu buat winter session assembly, madu amendment tu juga. Oi, tasing na lawin ko lagi ada ba, ada lagi sentol lagi ada ba, tu tahu kau apa tu, mesti government lagi deh na. Imas itu, nak kau isal kau selaga, nak kita kita bhajan thambiu, madu kita kan lagi tu awat pa, anai pa lagi lagi, sarkar nama temsan lagi kau nak kau gemating bangke. Senior Citizens Forum Kakching na achoba thodang lauduna Lok Sabha gi MP Local Area Development Fund dagi lupa lakh kun amadi miyam gi achoba tengbanga loinana Kakching Wairi Panjau Palumda nauna saba loiraba District College Homecom Auditorium ngasi Rajya Sabha gi MP Ningthau Leisembasana jawbana sangaduna miyamda sinakre ngasi malem gi ahal oiraba singi numit thorong gamari lenyana The Resilience and Contribution of Older Women haba thimda Senior Citizens Forum Kakching na sinduna pangthokiba sangabagi thorom aduda MP Ningthau Leisembasana jawba Senior Citizens Forum Kakching gi President su oiriba ex Minister N Nimai lunyana wabagai ASC gi MLA Dr. Usam Deven amadi Kakching ASC gi MLA Mayang Lambam Rameshwarna saruk yakhi thorom aduda MP Ningthau Leisembasana jawbana hai Mama mapabu midna ubalai ni hairiba ahal laman singbu ikai khamnaduna lakliba maitai mitai kanglup aikhoina ahal oiraba mama mapabu yumda ningthina thambibagi mahutta ahal oiraba singi laifam yum singda thamjinba haiba asi ahal laman singbu mirai rapagi khudamni Mama mapa ahal laman singbu mirai birakpa haiba asi aikoi maitai mitai khunai asigi damaktadi afaba khudam amat natte macha masu imung manungi mioi amata laizadraba ahal singi damaktadi ole chom asi yamna fai Aikogi ipa ipu haktatagi chatnaduna lakliba ahal oiraba singbu ikai khumnaba adugi tayon nabada
macha masu achobo officer kayagi mama mapa mapu maben singbu ole chomda thamjinba kaya amasu thengnai masima khunai asigi oinadi khwaidigi nungaitaba thawongni macha mamau masu singna ahal singbu thogol tawning draga ole chomda thamjinba asi manipurda leiriba ahal oiraba singi yum chalai biriba lup singna su loksing biganu yamna kupna yengbiraga tasengna macha masu suklai leizadraba singkhak khanbiraga ole chomda thambiu haiki ahal orang kaya siapa orang orang pernah kali ini. Macam tu ahal masih nak pahami kali pahami. Aku ada semai orang semua thamdan diba. Ada lagi aku ibu nak saya thamasi pahami. Hau dia hau orang lagi masa mau masuk masa mana tu orang tu ada lagi tu pahami. Kalau orang kaya pilih semua itu pahami. Masa masuk tu ada sebab tu apa? Lain apa? Ada masuk itu hai apa? Ada lagi bagi. Jadi itu mana juga. Lain dunia bahasa masih pahami. Ay padahal itu dalam tu dia kau oleh semua saya itu. Ajaran lingkungan masih jalan itu jangan itu kan. Lain. Aku ni hari lagi orang berkalcar. Ipa ahli masih mulai jangan menjaga atau lain orang menjaga itu bukan. Buruk sih mana. Aku ahli masih mulai apa pola melada di. Masih ikut apa benda lah hari lalu lah. Ada sakut benda lalu. Manipurda ole choma sing hengalapa afabanati haina speaker TS Saitebratana Phungdokre Brahmapur Nahabam Laikai Dharmalaya Holda Resilience of Older Person in a Changing World Habatimda Senior Citizens Forum Imphal East na Sinduna International Day of Older Persons lisangani kunithogi thorom ngasi pangthokre Imphal East ki manung dalaiba hal oiraba mioi singda achamba khudol potsu tamki ngasagi thorom adda Manipur gi speaker TS Saitebrata KFNPD Minister Lesangthem Susindro amadi Lamlai ASG MLA ki S Ibom Jana athoiba mithunglen sing oina saruk yakhi thorom aduga mari lenina Minister L Susindro na hai Manipur gi UD puada fawba yawi masibu fatte hariba mioi singi wa taroi afaba quality da onthokuna hidak oina sizinasi ngasagi thorom adugi matangda mahakna hai ahal oirakleba matamda macha singna kakthokpiba thawoi bidaba afaba natte aikhoi khudingmak nongmadi ahal oirakani matamduda aikhoidasu soidana dasa adu nangani maram aduna icha isu singda gyan tahanba ama mathau tare mathangi chahi dagidi thoram asi mahaki mayumda pangthokani ahal oiraba singi dama kanglagi nongpok torbanda changbagi sel amata lahondanaba sillagani haikhi thoram aduga mari lenina thokcham Saitebratana hai ahal singna pokpi rambagi aikhoi lerambani ahal kayana matam gi thabak thoram kaya thengna biramduna ngasigi Manipur asi oirakhibani adubu Manipurda ole chom hengalakpa asi afabanate macha singna matam pumbada mama mapada ningai tawi pendaba kaya phungdokchai adubu mama mapagi thamoida kari leiri habadi ngasi fawba phungdoktana laikhiba ngaktani macha masu singna ahal oiraba matamda mama mapa mirai biba haibasi makhoisu ahal oiraklaba matamda macha singda khudung induna chatharakani maram asna mama mapabu luna tausi haina phungdokhi anova sanabi ama oina oles home yam kanna mafam da tawnarakpasi amaronda faragasu aigi wakhandadi masi yam laiwathiba tholo amani na lobje ahal laman singsi masao masinga bisak polopodagi bisak building mai apamado ahal laman singda ningai tawdana apama khudino loina haiduna mai apama mapung phadibo thungdribo ningai tawduna lai adubu laibiriba ahal laman singdi ngasi pawda magi apama thamoinunda kai leige habdo masao khoida amutu tapite adu tangna ni tanjado pi dabagi ahoba lebenara amanara soinana leramani adu matangni matungina masiu masi akhomyam semdongminaga ahal laman singisu thamoida phawriba apamba tawningiba poto haidona hoi tanja ama kholomin chunggadra haina khalle imhan isi oiba senior citizen forum masigi oiba office kumba jaga ama khoi thamba pame haibo famduda imhan iski areas le khonba ahal laman sing kari problem leiri kari awatpa leiri kanani nungda naraga leiri kanani dak changam leiri kanani kari mothaw tawna kan mating ong pibo phangdana tawngam leiri haibni singba si khangdongminaga makhoida ngasai khoi senior citizen forum gi office degi cooperation bibiraga amamo ramo angamo ting bibiraga makhoidu nuaina na boi thabu thomsi paikhabata senior citizen forum khanisna chowdai to honjeni district administration amadi district
Border Sing Opagi Thorum Ama Forum Park DC Office Complex Leba Panchayat Bhawan Hall da Pangthokre. Thorum Aduda Imphal East ki Assistant Election Supervisor Pebam Paikhomba, District Election Officer Kumantem Daina, Tu Haingang Amadi 3 Kurai A Sigi Electoral Registration Officer Elangbam Amuthoi, Joint Chief Electoral Officer MDS Daulat Khan Amadi, Additional District Election Officer Samin Ahmad Sasu Surukyaki. Thorum aduga mari lainana District Election Officer Kumantem Dainana Democracy Chatpa Lebak asida ahal oiraba singna ngasi fawbada achumba mihut khalakpana maram oiraga Manipur asi chawkhatpagi maikaida khumang chawsilibani haina phongdokladuna laingakna pass tokiba Maintenance and Welfare of Senior Citizens Act asagi makhada ahal oiraba singbu nungai yaifaba punsi moral amada thambina bagi damag yamna kanaba provision kaya ama yauri haina phongdokhi Loinana Naha Oidiba Singna Ahalaman Singbu, Mina Uba Line, Kanduna, Luna Tobinaba Amadi, Generation Gap Asi Laitanaba, Kunai as the Lady Bamipum Kudimagna, Hotna Minasi Hinasu, Mahda Fundoki. Chief Minister's help for all scheme Hibaduna, Aduki Mahada, Yupum Kudinga, Yembala Anguniba, Wiki, healthcare workers in the doctors in the nursing, machine pilot, diabetes, Chimba, Yupina Chimbala Anguni, you don't think you'll be already have doing as say, Aduki Mahada, when people are free labor, without say whether should be any have to me, so it will be then Chief Minister, the Hashari Dengam, I don't say, the Honorable Chief Minister, when he saw her, the Bogi, I know representing the Dengam on the pension scheme that you may ama, later when you go, a quick at the later, when you bought this kit when Chahijama. Amadi Jami Matata voter 20. I know we the Kathalay, like you see when the sea function a city, or get it but the Kara Amadi expired or no thing they no idea to go. Otherwise, I wish to but the last lane will link the pension scheme from Rana Chimba, which should be executive state administration in my KKD. Intergenerational equity have a Siam Maroy. Have a Ahan number generation gap like another Samaj like generational intergenerational equity like Ngasi Malem Sinba Thungna Pangthokna riba Malem gi ahal sangi numiki thorom gi manung channa District Social Welfare Office kam jongna sinduna kasom kulenda laiba Rural People Development Organization RPDO gi sanglenda pangthokre Thorom aduda DSWO kam jong nongpok nganba kangu jamna Chief Guest RPDO gi Chief Functionary Thokchom Samungong na President amasung Village Chief MC Joshua na Guest of Honor oina saruk yakhi ahal singda achamba khudol sing tambana thorom adugi mapung oiba saktam oikhi Manipur da COVID-19 ki chaithengna hospital da ladiba department singda awaba kaya mayokna khibana miyam gi amadi COVID patient singi khanduna COVID care ama miyam da khutsinna bani haina Regional Institute of Medical Sciences ki director Santana Phongdokre wafam asi ngasi Regional Institute of Medical Sciences Imphal na sinduna ngasi 50 bedded COVID care infectious disease center COVID care private ward PSA oxygen generator and refilling station hospital record department amadi storehouse for condemned materials na chingbasing sangabagi thoram amada phungdokhibani thoram aduda Regional Institute of Medical Sciences ki director Santa Singh Regional Institute of Medical Sciences Hospital ki medical superintendent Professor Nepram Sanjib Singh amadi RIMS ki din Professor Brozendro akoi zamna thoram gi athoiba mitunglen oina saruk yakhi thoram aduga mari leinana Santa na makha taraduna hai Manipur da COVID ki laina laichatna yawrakiba matamda hospital singda COVID care center gi khudong chaba leitabana hana leizaram liba department singda shift tawduna wana layeng naba hotna bada hana leiram liba department adu collapse tabagi mawong lakpana COVID patient singi oiba COVID care asi sakhibani amadi COVID care asida kana gumba patient party na private room pamagasu private room pijagani Amaromda staff singi manakta breastfeeding tawriba amadi angang cheliba staff singi oinasu kids center thamduna angang singi thamnaba khudong chaba adu fanghallagani amadi room chani lagadaba staff quarters su saba loisilakadore haina phungdokhi all Manipur gi tongan COVID center am lairagadi phani haibasni point harise howbadagi hairigi center che point suggestion pizagi se
रिम्स हमसु लेरे जिनिम्स असिगी मनुंग अमदी कोविड हॉस्पिटल लेना लौथोपिरा अमन नन कोविड की ओइबिरगदी याम कानेगनी ना खनगिबनी अदो ngamdana lakibadagi akoigi dagidi akoina ministry daina suggest tore akoina why not we have another covid 150 bedded hospital adu oiragadi akoina unnecessary da kanjallaga lam kanjallaga main hospital da lerido hojiti kanjandaba yarane aduna ne ngasi kwaidigi akoina yam nungai se tongana lamna su lei jaba yabas adigi de akoigi covid ki experience da khange se patient खरदी अकोई की प्राइवेट रूम पीबीयू हाइबा अदा अकोई की मेन प्राइवेट तदी पुसन बदी आदबा अकोई द प्राइवेट बेड कुत्राइन ड्रीम लेबसे अकोई कोविड के अमुक सीजन नद्री अदो एगदी मयामना प्राइवेट वार्ड पामनरी बस खलुरगा अकोइना मयामना बाथरूम टॉयलेट यावसने बखने याम पामसे सिशु हापो रसेन हाइबा अना सिगी सेंटर दे लेरिसे प्राइवेट वार्ड कम इन्फेक्शियस डिजीज ने Kwairamban ima kaithil gi akoibada street vendors kaya thorakpana kaithil manungda famliba potfam fambising imung puba ngamlaktre laingang na tha asgi tang tara fawbagi manungda policy ama semduna kaithil manungda potfam famliba singi awaba ko hangadabani street vendors singi jab jaba mafam ama sinko natrabadi akanba khongjang lakani haina Kwairamban nupi kaithil ahumgi working committee gi ko convener asem nirmalana phungtokre ngasi DM college campus sa pangthokiba pawgi mifamda nirmalana hai street vendors singsu laita laida bana maram oduna imung puba ngamnaba thoraklibani kaithel manungda famliba singsu nomagi chara taliba ngaktani adubu street vendors singna mapanda pot yonsin khibana kaithel ahumgi manungda potfam famliba singdi imung puba ngamlaktaba mi amata changlaktre pot silak tabana awaba kaya mayoknari masigi matangda nakal animaki yaifanaba thabak paikhatpiu haina chief minister ga august ki tang tara mapalda unakhiba laire Maduda athupada street vendors sing masak khangduk laga thabak paikhatlagani haina thajaba pirakhi laingak na thabak paikhatlakadra haiduna ngarang September kuntra fawbada ngairuklabasu karigumba thabak amata paikhatlakhide masi yamna laibak thibani nomagi chara tanjari ba nupi singi khalaga chief minister na athubada thabak paikhatpiu haikhi ima singna pawgi mifam duga mari lenyana ima singi chakhum mai muthat kanu nupi kaithelgi policy semu manipur lengak na nupi kaithelgi puari muthat kanu ima singi chakhaw thadat kanu haiba play card singsu sizinaki Pawgi mana thakna aten babrema lominasi Camera ama tahawre Camera ama paw loba chatluraga halakpada wangoi kaithel waheng khuman fawbagi manungda tahawre Camera hapliba bag kaduda PONYTV gi logo amadi microphone na chingbasu yauki paw lobada sizinaba maru oiba camera oibana kanagumba khunbiba miyoi singna pukchel chauna sinabiraknaba nolukchari adongi awaman matik chana pizagani 7085131044 7005909489 amadi 9366255089 da pau pibiraknaba haizari pauzenjariba PONYTV uripok yambem laikai break ibatung taram nokchari makhataba pau pizari Schedule caste mahairoi singi oina UPSC examination gi damak Ministry of Social Justice and Empowerment gi makhada lemna coaching pigedaba Dr. Ambedkar Center of Excellence ngasi Social Welfare Minister Haikam Dingona Manipur University gi All Social Science block ta hangdokre thoram aduda Minister Haikam Dingona hai Center asi hangdokna bagi damak India gi oina center kuntrama thoi khangatpada Manipur University yarakpa asi ekoi khuningi chokthok chaningai ni Schedule caste mahairoi singi hangdokliba center asina kanaba kaya piba ngamba amadi awonba afaba khunai purakpada mateng panglagani haikhi thoram aduda saruk yakiba center asigi program coordinator Salam Santikumana hai Center asna chahi ama chupna lemna mahairoi singda coaching pigani ngasadagi hauriba session asna mathang chahi gi September tang kuntra fawba chathagani Center asda nupi mahairoi singi chada kuntra reservation lai khangalaba mahairoi chamada lemna coaching pigadawriba center asda main subject ki oina sociology public administration psychology geography amadi history punna subject mangagi khudong chaba piri haiki
Thoram aduda Manipur University ki Vice Chancellor N Lokendra, Dana Manjuri University ki VC N Ras Mohan Su Sarukyaki. Ambedkar Center of Excellence Manipur University Coaching Center hai tarasi India gi oina 31 khangalapada Manipur University na coaching gi IS ki coaching gi kanoma center ma yaurpa se masi this credit goes to Manipur University sima soya na thamjani masi apni university no college aruba apni masina apni tawjaruba sadra sing sibi professor sing sibi ko gi college amani hai na ni waina thamjani buduna ka adu ai gi wisesti ai gi SC community ki student putting mak high ba bagi chemistry da Dr. Ambedkar Center of Excellence ni coaching tower ka hen puing changna thawai yaw no honor ka da bagi nusi jarba bagi satra bagi scheduled caste community ki satra singsina tharba bagi exam khani makta hen mai pa po ka da bagi lai ba bagi social go Manipur se masiri moina keno tower ka hala ka da adi mai pa ga hala ka da bagi social go Manipur ja hen chakun na ba Muhena Manipur Afoka society ma Afoka Manipur ma set tong na mo hona bada bagi sadra singna matung pambo resino isona Manipur University ki campus manungda University asigi mahairoi singna sa thakiba khongjang amagi paulo bachutuba paumi singda Manipur University Students Union ki president sanasam seven na paumi singi thabak thoramda apan bapi na bahona kiba thawong adubu amzuna yaning da bafungdo kiba adugi matangda musu ki president sanasam seven masamak yauna musu team ama Manipur Press Club da ngasi laktuna amzu amadi EZM ki thawpu basinga wari sanaduna wakal tamina crane musu ki makai dagi thamkiba wafamda Manipur University ki campus manungda ngarang September 13 da MU gi mahairoi singna sa thakiba khongjang adu musuna luchinglaga sa thakiba khongjang oikidabana khongjang aduna University asibu lana ukiga dro khanbadagi thawdo adugi paw fongbidana ba paw loba lakhiba pawmi singda hakibani pawmi singi mathawda kuthingjinna ba hona kiba laikide haibaga loinana musu amadi sanasam 7 gi maikaidagi soikiba yaurabasu madubu warau bidana ba mifam aduda thamki musu gi maikaidagi hamlakhiba wafam adubu taramna okladuna thawdok adugi matangda nakal anida lainaramba wafam amata oina wakal taminakhi musu gi mahausa gi thabak thoram lakpada hanagum pawmina thawdang loba haina yanakhi Thobal Commando amadi Women Police Thobal gi kangu amana lilong chawbok mairen khundagi mioi ama Codeine phosphate bottle listing amaga chamri humfuram ga konana fari Faraba mioi adudi Mairai Mayum Ongbi Farida Begum chahi yangkai manga mapuroiba M Sarabudin kawi hairi ngarang nungthil pung 1 minute tara rom tabada akak nama paw ama fungbadagi mioi asagi yumda chathakiba thiba homagi thabakta polam sing ase thangnarakibani Faraba mioi amadi polam sing adu Lilong Police Station da makhatana thizin humjinaba snyakre hairi Lairak kulakta yu yoliba sing fakat pa hauro haina Chief Minister N Birena yathang pikhiba adubu nupi samasna taramna OA yu legalize tobagi mahutta miyam loop sing police amadi laingak punna amata oina yu thingminarabadi karigi mai pakloi haina nupi samas ki advisor KS Induna fundokre wafam ase ngasi nupi samas kaira wangkem lairembi maira paibi amadi kaira wangkem VLF anina punna khutsam naduna yu legalize torapagi mayokta kaira wangkem lairembi community hall da pangtokiba wakat mifam amada fundokibani mahakna makha taraduna miyamgi ayaba yauduna laingak na ngammi habagi matagum yu legalize tobagi warep ama khanguduna laukiba ase kanthaba watpa manba miyamgi hul khangdaba warep amani haina lawi chahi yangkai gi mamangdagi nupi samasna mayai kaba chinjak amadi yu thingduna kunai asibu tinjang kaijang daba ama ohenabagi pandamda honduna lakli Asuk matam sangna ima singna hotna jarakpa pumnamak asibu arembada tahanduna kunai asibu yurai churaba kunai ama onthoknaba laingak asna lawrakliba legal legalization gi warep nupi samasna kaidangda yabangamloi ngasigi Manipur asi yurai churaba lukrabina masing yamlaba kunai ama haibadu oirabani Tanfam asida aikoi mikap thokhaudrabadi lekha taraba kunai ama haibadu oikragani haina mahakna haiki Manipur government na Raja Singhi
ayaba aduga wakalon khanaba nainaba tawdana cabinet na yu legalize tawbagi masida yaningdaba phongdoga ekhoi ngasi sitting protest si pangtho ibani Manipur liquor prohibition act se pass out gibani adu bahari ba pass out giba adu bai act adu Manipur sarkar na phajana implement tawbidaba implement tawbibagi mahuta makhoi gi MLA oidaba honabada vote lepada chakcha haijana bada yu si yamna ka hen utilize tawgiba maramna ayamba Manipur gi nupa singsi yu the edict tawba sum hengalai aduna maram oidana ngasi samaja si yamna lekha tarabani yu si legalize tawni hena lauthorapa si yaningdabadagi lamdam gi tonga ba ima iben ba ya pai bi puna mangna hauduna haiba Manipur sarkar na pass tawriba legalize tawbagi ek ase handok piyu haiba tiga mari lena nang se sit protest se tawjari Thobal Ningombam da Laiba Evergreen Flower School gi thoidok hendok na mi thoi mi hen laba mahiroi sing amadi oja sing da award sing yen thoktuna pukning thogat pagi thorom kuntra taruk suba felicitation function lisingani kuni thoi ngosi school asda pangthokre mahiroi amadi oja sing bu pukning thogat pagi thorom adida khangabok a assembly constituency gi MLA Okram Surjakumar Evergreen Flower School gi managing committee gi president Huirongbam Ibohol aduga Thobal Municipal Council gi ward number 10 gi councillor Hizam Jamuna Devi amasung ward number 11 ki councillor Ningombam Surjitna saruk yakhe thorom gi sorgam oina laikhidraba school adugi founder members sing amadi award donors sing gi photo da ngasigi saruk yariba singna laishu katuna ikai khunaba utkibaga loinena school adugi mairoi singna tongan ba cultural gi oiba thorom kaya su miyam da utkhi ngasigi thorom aduda board of secondary education Manipur bosem gi class 10 gi examination da thoidok hendok na mai paklaklaba letter mark fangba sing subject topper sing school gi class khuding maki topper sing amadi subject khuding gi letter mark puthokpa ngamba oja singda tongan ba donor singna amasung school na puthokpa award makhal kun ma thoigi apunba senfam lupa lakh tara ma thoiga lising tara mari citation amasung memento sing mahiroi sing amadi oja singda yentokhi apunba senfam asigi manungda letter mark fangba mahiroi chatruk nifu puthokpa gi damang oja singna lupa lakh ahumga lising yankhai mapal gi case reward fangki assembly floor da kaya tuko probably ako na national education policies ki group madu mahin la ho se hai ta di during early stage da ako masi ako ni aga private schools ki impose ho di madu ki infrastructure mein ya madu ki develop ya ni sunye jamu patanda student and teachers ratio yani tadi school ki cha student teacher ratio se thamiba international standard da but the company quality education institution sina school sina quality education sida yamna focus ko da ni hai na adu Tamenglong District ki Tausem Subdivision manung chana lairiba National Highway 37 ki Kaifundai gi lambi asi matam kunyadagi sembi dabana maram oiraga mafam aduda lairiba khunja sing sathok sasin tawbada khudong cha daba kaya mayok nare masada sunatana nongju thada nong kana tabana maram oiraga Tausem Subdivisional Headquarter fauna riba lambi asi laikhom thokpa lambi mayaida kongkut leiba nung achoba tasan lapana maram oiraga lambi asigi fibam amuka hena fatre masna khul asda nong mada chang daba yadraba potlam sing puthok pusin tawbadasu khudong cha daba kaya mayok halle NHIDCL na National Highway 37 dagina Tausem fawba lambi sem nabagi project sa tharamba adu lambi gi fibam phattabana thabak lepkhiba tha mangarom sure maram asna JMI Naga Council Manipur ZNCM na miyam gi mahut sin laga mari leinaba authority administration sing amadi NHIDCL gi miyoi singda hariba lambi asi athubada sembi duna kunja sing gi awaba ko khanbina ba amadi khul asi atai atopa manak nakpa khul singa athubada fauna hanbina ba appeal tarakli Bisnupur Maning Ward number 4 da leba Children Home Nura Poirei Konda Bisnupur BJP Mandal gi President N Ragumani na luchingduna Mandal gi thomi singna chana thakna ba potlam sing mateng pangkhri thoram adu Prime Minister Narendra Modi gi humfutara ni thoi suba mapok kumon gamari lainena awa ana tarba miyam da mateng pangba amadi miyoi bagi sebada tauba pamjaba mahaki wakhalon gi khudung induna pangthokpani tongan ba thorom kaya Bisnupur district ki mafam singda mateng pangba lam sengba u thabana chingba thorom kaya Minister K Govindas ki meeting makhada paikhatli ngasagi Children Home da pangliba mateng khara asisu Minister ki meeting makhada pangtopa thorom ni haina mandal gi President N Ragumani na phungdokhi
Tengbang ba adu mandal gi Vice President KS Khutamacha, Executive Member TS Surchandra amadi KS Manikumar Lunyana, Mahila mandal gi thomi kaya yauna saruk yakhi. Asi koi Vishnupura Children Home aside koi na angamba Vishnupur Mandana Sinjaraga Honorable Minister Shri Govindas Konthau Jangi Luching Makha dai koi na asi Sigumaba Children Home aside koi na acha athak khajitang yamba yam dabati danai koi na angamba khitang mateng toba sina Shri Modi ji na pamjari ba kalol amadi mahak ne ningjari ba asa kuding ma adu Kajikta su mateng oina na bigdamakta punchi nungsangna amadi patam sangna miyam gi seba tawbungam oisnu haibo wakhalon galona na Vishnupur Mandanna anna Modi ji mafam dai koina shora pratana Matam kunya dagi ngairaklaba India Mobile Congress IMC ki taruk suba edition amadi 5G service ngasi Prime Minister Narendra Modi na New Delhi gi Pragati Maidan da hudokre. Numit marini chathagadaba Department of Telecommunications amadi Cellular Operations Association of India COAI na anina kutsam na duna sinba Asia ge khwaidigi chawba telecom media amadi technology forum IMC exhibition ase haudoklaba tungda 5G na kari tawba yabage haibadu khangdoknaba PM Modi na tongan ba telecom operator amadi technology provider singna hangliba stall singda chatuna yengsinki ahan bada Reliance Jio gi stall da True 5G gi kuchukulai haktengana yengsin bagal lonyana Jio Glass ke kuthangda khulai asna piga da bakana ba sing khanglaba matungda Airtel Vodafone Idea C. na chungba singi stall da su chatuna yengsinki Malem apunba thangta mahikol amadi People's Development Society PDS na sinduna ngarang dagi pangthorapa first state level lalong yendam naba tournament lisangani kuni thoi ngasi loisin bagi thoram Khurai Puthiba community hall da pangthokre thoram aduga mari lenana JN Manipur Dance Academy gi guru thangta Rosel Longjambana hai thangta gi lalong yendam naba hairiba masana asagi tournament asi Usha company ne sponsor toduna ahan boina pangthokpani lalong yendam naba masana asi ipu pauna gi matamda yendam naba haina lairambagi wari thengnai ngasi lamdam asda tawriba thangta asi sports lamda chatkibana thangta gi asengba masak ulakpa ngamlaktabana thangta gi masak mawong chatnabi adu punsilaga lalong yendam naba haina thonduna masana asi puthokpani hawrakliba nahasing mathona maring je lairaktaba nisa da laichurakpa mobile lomda laichurakpa masa mau faraktaba kaya asagi thaidokna nisa dagi lapna laiba matik mathona laiba masa mau faba ama oinaba tournament asi sinbani tournament asda punna sanaroi humputara mari rom sarukyakhe tournament asda nupa nupi tongan tongana junior da chahitara mari gi makha amadi senior da chahitara nipal gi makha haina category ani thoktuna sanaki haiki Koi pai puset ting mathongna maring gel leiram hai adubo hogiki leiri ba hole angang singsida mathongna maring gel leirakaba call lomda mobile lomda chatkidana angang singse masango pharaga aige panam su kokane khalaktaba adubo mayam lakbasi masi kamai tawda koi khadda orebasu somda thidu pe agadage wakhani khanjara kanda haiba dalong gendamna ba ning kolum masi tournament se ine sinna konazara haiba singse koi wakhaldadi haiba koi neta ya bot mapok miss musdeda koina mabusu matamamada ma thangta te matam sangna lisna thing matunda develop tarokibase magi matamda develop tarokiba mana thingbu piramado lauthoga sanba yahangibodo madugi koina mabu kai khumna utpoina magi mapok misdeda dalong yendamna bhaiba foromase masi tonam ke pathokba Manipur Cricket Association ge trial niyom chumde nan local ya holli haina Manipur Press Club ta pangthopa pawmi sanga unaba amada draw cricket ki convener P Sri Kantana phungdokre Manipur represent tauduna Dehradun da pangthokadaba Vinu Mangkat Trophy saruk yagadaba Manipur gi team sembada trial selection sungpang pangthokuna tawkibana cricket pu pamjaba sanaroi sing amadi lam asda thabak tawjariba club kaya ningba kanyore haina phungdokhi trial selection pangthoktana under 19 gi team sembada Manipur gi ranking makokta laiba mioi haptabida ranking makhada laiba player sing mana pamba mawongda observer singna select tawi mamangda sanabada physical fail oiraba mioi sing yawba yakhide adubu handaki under 19 dadi physical da fail oiraba mioi sing team sembada happy haikhe mahakna makha taraduna hai Division 1 da laiba elite ki selection da hanagi match singi performance amata yengdana supnagi numit nini humni da selection pangthoktuna maduda yenglaga team sem kibirana fazaba player kaya yaudre masna maram oiraga Manipur cricket team mutharakna bagi maram ama oheli
Madudasu natana Manipuri team sembada nan local ahum hapchinamle. Makoi ahum adu criteria sui habagi proof puthokpirak namba habadusu association amba kumpira khide haina maral sirakli. The 19 selection tawbu matam sida dia tournament tawdabanina elite ka plate ka gi khena badu karinta uttabida chamana na elite ta bowlers phajab sing langba batsman duna fure somna kandana amu kamai tawge habada khoi atopa makha da leiba second division third division akhoi plate kum basidana akhoi gi kitang category kitang name ba haitare ko adum ba sana ba si khangkat hale adu tawbadi manipuri ona pulap khalle nan local sing si akhoi cricket sida magi criteria am lei bi kai tawge da hai bu mai documents fulfill tawrabra tawdibra haibadu kana khara mudana club ta yaw paching sina ma ji yawhandre fulfill tawdena magi document su dena masak su dena kana wa khuru na masak su gera suroira yaholle manipuri gi oina khale akhoi gi pichak pi ngai dagi semdarak pa angang pi ba kholi ba lei ba mayam dudi ubidre haye na moina khangre Union Health Ministry gi data gi matung inna India da hawkiba pung kunmari asida tauna COVID-19 positive oba mioi lising hom ga chani pal sup na manga thengna kre mioi lising manga ga sup na humfu mapal na laina asagi fagat ki amadi mioi kun taruk na laikhitre masaga tharaga hauzik fawbada laichit asna maram oiraga laikhidaba mi gi masing punna la manga lising kunipal ga chatruk yankhai manga oikibaga loinina hauzik India da COVID na dun laiba mi gi masingna lising kuntra nipal ga chani marfutara humdoi oiri Positivity rate na chada ama dasmik ani mapal oiki amasung fagat bagi chang na chada marfutara nipal dasmik taret ahum oiki. Health Ministry ki matung ina hauzik fawbada laina asagi ngak thoknaba laibak asagi oina kro chanitara nipal hena COVID vaccine kap thokre haibi. Laichat asna laikhidraba mioi kuntaruk asi Kerala dagi mioi taramanga Maharashtra dagi mioi manga Delhi, Karnataka, Rajasthan, Odisha, Punjab, Uttar Pradesh amadi West Bengal dagi mioi amamamni hairi. Luisilakpada maroiba pao mong hanapizari. Chahi marfu helaba hal lising kun mga ramda thagi pension oina hanagi senfam dagi hengatlaga lupa lising amam piraga ni haina Manipur gi Chief Minister N Birena Lauthokre. Ahal oiraba mama mapabu yumda ningthina thambagi mahuta ahal oiraba singi laifam yum singda thamjinba apaba khudam natti haina MP Maharaja Laisemba Sana Jawbana phungdokre. Regional Institute of Medical Sciences Imphal da Nauna Saba Phamung Yankhai Laba COVID Care Infectious Disease Center COVID Care Private Ward phungdokre. Amadi India da hawkiba pung kunmari da nauna COVID-19 positive oba mioi lising homga chani pal sup na manga thingna kre mioi kun taruk na laikhitre. PONYTV ge numidang wairam gi Manipuri pau mi yeng tabiri basingbo amukana khurumjari.